ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐꯔꯦꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯅꯔꯦꯟ ꯁꯖꯤꯛ 11 ꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯧꯕꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄꯗ ꯃꯃꯥ ꯊꯥꯕꯂꯩ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯝꯆꯥꯅ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯃꯃꯥ ꯊꯥꯕꯂꯩꯅ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯏꯃꯥꯁꯦ ꯈꯪꯗꯦ, ꯍꯧꯖꯤꯛꯇ ꯅꯤꯡꯊꯝ ꯆꯜꯂꯛꯄꯗꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯕꯅꯤ꯫ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯊꯧꯕ, ꯅꯪ ꯑꯃꯨꯛ ꯅꯃꯥꯁꯦ ꯁꯦꯟꯅꯍꯧꯔꯣ, ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯃꯦꯝꯆꯥ ꯍꯧꯒꯠꯂꯒ ꯊꯥꯕꯂꯩꯗ ꯌꯦꯡꯂꯒ, ꯊꯥꯕꯂꯩ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯅꯆꯥꯅꯨꯄꯥ ꯊꯧꯕꯁꯨ ꯂꯥꯛꯂꯕꯅꯤꯅ꯫ ꯊꯥꯕꯂꯩ ꯍꯣꯏ ꯍꯣꯏ꯫ ꯃꯦꯝꯆꯥꯅ ꯑꯗꯨꯗꯤ ꯐꯖꯅ ꯄꯣꯊꯥꯍꯧꯔꯣ ꯍꯥꯏꯔꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ ꯑꯗꯣ ꯏꯃꯥ, ꯃꯥꯏꯕ ꯑꯃ ꯀꯧꯔꯁꯤꯔꯣ? ꯃꯃꯥ ꯊꯥꯕꯂꯩꯅ ꯏꯃꯥ ꯀꯩꯁꯨꯝ ꯇꯧꯗꯦ, ꯂꯣꯛ ꯂꯥꯏꯍꯧ ꯈꯔ ꯍꯧꯕꯅꯤ꯫ ꯊꯧꯕꯅ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ꯫ ꯊꯥꯕꯂꯩ ꯍꯣꯏ ꯍꯣꯏ, ꯊꯣꯡꯖꯔꯨꯔꯣ꯫ ꯊꯧꯕꯅ ꯍꯣꯏ ꯍꯥꯏꯔꯒ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ, ꯃꯃꯥ ꯊꯥꯕꯂꯩꯁꯤ ꯅꯍꯥꯟ ꯂꯩꯔꯦꯟ ꯃꯌꯥꯝꯅ ꯈꯦꯠꯄ ꯑꯗꯨꯗ ꯊꯥꯕꯂꯩ ꯂꯩꯔꯦ ꯂꯩꯆꯨꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯌꯨꯡꯕꯗꯒꯤ ꯃꯇꯝꯅ ꯖꯔ ꯖꯔ ꯍꯧꯖꯤꯜꯂꯛꯄꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯊꯧꯕ ꯉꯁꯤꯁꯨ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯃꯪꯗ ꯃꯪꯐꯥꯎꯅꯔꯛꯂꯦ꯫ ꯄꯥꯊꯧ ꯂꯥꯛꯄ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ, ꯏꯃꯣꯝ ꯑꯁꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯔꯦ, ꯃꯔꯝꯗꯤ ꯄꯔꯤ ꯑꯁꯤꯒꯤ ꯌꯦꯛ ꯇꯨꯡꯃꯥꯡꯗ ꯌꯦꯛꯅꯕꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯂꯦ꯫ ꯏꯄꯥꯔꯤꯁꯦ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ, ꯑꯗꯨꯅ ꯊꯨꯅ ꯏꯃꯣꯝ ꯑꯁꯤꯕꯨ ꯌꯩꯕꯤ ꯊꯋꯥꯏ ꯊꯨꯅ ꯂꯧꯗꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯄꯥꯊꯧ ꯂꯥꯛꯄ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯑꯣꯏꯔꯤꯕ ꯂꯩꯔꯧꯂꯦꯝꯕꯤꯗꯤ ꯃꯁꯥꯕꯤ ꯄꯥꯊꯧ ꯂꯥꯛꯄꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯂꯩꯔꯧꯂꯦꯝꯕꯤꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯕꯤ ꯄꯥꯊꯧ ꯂꯥꯛꯄꯗ ꯌꯋꯥ ꯄꯥꯎꯁꯥꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯂꯩꯔꯧꯂꯦꯝꯕꯤꯅ ꯃꯁꯥꯕꯤ ꯑꯣꯏꯔꯤꯕ ꯄꯥꯊꯧ ꯂꯥꯛꯄꯗ ꯅꯣꯡꯂꯨꯞꯅ ꯈꯨꯔꯨꯝꯖꯗꯨꯅ ꯌꯋꯥ ꯑꯃꯠꯇ ꯄꯥꯎꯁꯥꯖꯒꯦ ꯍꯥꯏꯔꯛꯏ꯫ ꯄꯥꯊꯧ ꯂꯥꯛꯄ ꯅꯣꯛꯂꯝꯕꯗꯒꯤ ꯂꯩꯔꯧꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯍꯥꯏ ꯏꯁꯥꯅꯧ ꯑꯣꯏꯔꯤꯕ, ꯀꯔꯤ ꯋꯥꯕꯨ ꯌꯋꯥ ꯄꯥꯎꯁꯥꯅꯤꯡꯕꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤ ꯅꯁꯥꯕꯤ ꯑꯣꯏꯔꯤꯕ ꯑꯩꯉꯣꯟꯗ꯫ ꯂꯩꯔꯧꯂꯦꯝꯕꯤꯅ ꯄꯥꯊꯧ ꯂꯥꯛꯄꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯏꯁꯥꯕꯤ ꯑꯣꯏꯔꯤꯕ ꯌꯋꯥ, ꯑꯩ ꯈꯪꯅꯤꯡꯗꯔꯦ, ꯏꯌꯥꯝꯕ ꯋꯥꯌꯦꯡꯗꯒꯤ ꯑꯩ ꯅꯨꯃꯤꯠ ꯁꯤꯡꯒꯨꯝꯅꯤ 15 ꯐꯥꯎꯕꯗꯤ ꯉꯝꯅꯕ ꯏꯖꯔꯛꯀꯦ, ꯑꯌꯨꯛꯇꯒꯤ ꯏꯔꯁꯨ ꯉꯝꯗꯔꯦ, ꯇꯥꯡꯂꯧꯅ ꯊꯦꯡꯂꯛꯂꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯊꯣꯛꯂꯒꯅꯤ, ꯃꯗꯨꯗ ꯏꯖꯔꯛꯂꯒ ꯏꯁꯥꯕꯤꯗ ꯁꯣꯏꯗꯅ ꯌꯋꯥ ꯄꯥꯎꯗꯝꯖꯒꯦꯗꯣ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯌꯥꯏꯐꯔꯦꯅ ꯏꯄꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯄꯨꯟꯅ ꯉꯥꯏꯕꯤꯔꯝꯃꯨ꯫